Akasvani Imphal, Wahengbam Rajesh na pau pajari, ahanbada maruiba pau. Sahi nauriba nupa masa ani mapam khangdana mangkiwaga mari lenana, mapam kyada ngasi khongjang changsinkre. JAC-na Raijapal amasung Mukhyamantri da memorandum pisinkre. Imphal East District Police Commando gi kangbu amana ngasi ayuk kundra phamayai lekai da thi humbagi thabak chathabada lotuna thamlamba nongmai yauna kuju khulai kyamarum phagatle. Imphal East Zilla da leba Oki Farm Treta African Swine Fever sandorokpa thengnare. Gawada Satariba Contratre Suba National Games ki Nupagi Football Manipur Final Changle, Ngasi Sanaki Takaman Ani Lauki, Amasung, Sit Nipuleba Mizoram Bidhan Sabha Amasung, Satisgargi Sit Kungi Ahambatangaki Board, Hayeng Tadanaba, Sem Sab Loide. Imphal West Zilla gi Lamsang Police Station gi manung chanba akham degi chahi nauriba nupa macha ani mafam khangdana mangkhre hairi adubu makoina paikiba mobile phone police na Senapati Zilla degi phangba ngamkhre hairi police ki paun hai thiba khangdana leiriba nupa macha ani adudi akham awang laikai degi Avinash Maibam chahi 13 apopa Maibam Hemanta amadi akham mayai laikai degi Ningthogjam Anthony chahi 13 apopa N Sundar kawi hairi makoi ani ngarang ayuk pung 8 adwaida motorcycle ama tongduna awang sengmairom da chakkibani hairi Pawsina makatan hai ngarang chengjala phawda makoi ani halaktabadagi imung manungi miyoi singna phone tawda pairaktabadagi Lamsang police station da complaint ama tawki madugi matung tarakpada police na makoina paikiba mobile phone sing check tawduna thibada Senapati gi mafam amada leire haiba khangbadagi Senapati police ki kangbuna hariba mafam aduda thi humbagi thabak chathaki Maduda makoi anina paikiba mobile phone sing adu amuba machugi plastic khaw amada yomsinduna leiramba thenaki adu moinamak hariba nupa macha ani adudi hauji phawa thiba khangdana leiri amaromda haujik thiba khangdana leiriba nupa macha ani asibu sarkarna athuba matamda phangnaba honagadabani haina Lamsang kendragi MLA gi yumda miyamna thomjinkhre loinana miyamna Imphal kangsup lambi gi Lamsang lambi thingduna khongjang sangsingki Mairoi ani thiba khangdana leiriba asibu athuba matamda sarkarna phangnaba honagadabani haiduna mairoi singna ngasi khongjing jangsingrei khongchat aduda mairoi singna hanana mairoi ani thiba khangdringai cherekta ngarang mairoi nupa macha ani phajingkhibagi thong asi haksin lawi hari Maragasa nupa macha ani thiba khangdana leiriba asiga mari lenana semkhiba JAC-na Raijapal amasung Mukhyamantri Nongthomam Biren Singda memorandum pisinkre memorandum aduda nupa macha ani asigi mari mokhong athuba matamda thidokpinaba Mukhyamantri da taksingki Raijapal na mahaki maikaidigi pangbaya ba mateng pangani haibigi thajaba JAC da piraki hari Sahi nauriba nupa macha anibu sakangdaba singdana phaduna pukiba amadi makoina paiba mobile phone sing atamdana Senapati District Headquarter da hundok lambagi thongbu Naga People's Organization na akan mamong da yaning da phongdorokli organization asigi cherolaman hai asigumba pangdaba amadi minambagi thong asi Naga purpu lan uhanba ba honabani Senapati da leiriba Naga singna matam chupada kanglukki khenaba thamdana awaba nanglaba singi mateng panglabagi damak lepli hari Manipuri Chief Vigilance Commissioner gi Luching Makhada Laibak Sinba Thungna Pangthokna Bagum Raija Sesu Vigilance Awareness Week Pangthokre Thoramasi Haukiba October Kuntrada Superintendent of Police Vigilance and Anti-Corruption gi Office da Pangthoki Thoram adugi saruk ama oina Imphal East, Imphal West, Thawal amadi Bishnupur gi maru oiba mapamsingda poster campaign amasu pangthokki hari Manipur da haukiba me ahumdagi tholakkiba kanglukki irang asina maram oiduna Raijas da mobile data yauna internet thingjanduna lakli adumoinamak Raijas da irangi pibam khara phagalakle haiduna sarkarna broadband singda thamlamba athingba komthoki masigi matungda mobile data singsu matam kharagi oina hangdoklure adubu social media da irang asiga mari leinaba photo amadi video sing thagalakpadagi sarkarna mobile data makhatana thingjankibani Sarkarna mobile data singjinkhiba asi athu matamda hangdoknaba ansamna dabi tawduna lagli masigi khongjang ama oina sarkargi office sing thingjinba blockade na singba khongjang sing changsili maragasda sarkarna irang asina sohandaba district headquarters singda changeng oina mobile tower sing hangdoknaba honagani hari adumoinamak irang asigi chaithing nangriba Tamenglong Senapati amasung Ukhrulda haujimaki oina mobile data sing athingba lokthokpa leitri masigi matangda pautam ama Metang ahumdagi Manipurda mobile internet service asi State Home Department na tingjinduna laki mobile internet tingjinba asina office bank educational institution amadi atay communication servicing maru oina thap na leba chingi district kayada apanba kaya piduna laki maram asida All Naga Student Association Manipur amadi magi federating unit singna mobile internet handok pinaba demand tawduna
indefinite economic blockade November ahumdagi hauki student community singi demanda state government na Tamenglong district dasu trial basis ta internet asi headquarter gi tower kharada piba haukre Akaspani Imphal gi paugi damak Tamenglong dagi ringbam kamai Imphal East District Commando ki police kangbu amana ngasi ayuk kuntra phom mayai laikai da thi humbagi thabak chathabada lotuna thamlamba nongmai yauna kuju khulai kya phagat pangam kre police ki paun hai Imphal East ki SP gi mieng makha da ngasi ayuk pung 3 taba matam degi ayuk pung 3 makhai phawba kuntra phom mayai laikai gi akoiba mafam singda thi humbagi thabak chathaki bani maduda laikai aduda leiba crematorium amagi makha da lotuna thamlamba SMG carbine ama ahangba magazine ahum insas LMG gi magazine tarataruk insas rifle mari hand grenade ama 9mm pistol gi maru humpu humdo yauna yamlaba khuchukulai adu phagat pangam kibani thi humba aduda chaurangna yum humdra romda leiramba mioi sing amamamta oina masak khangdokki hari tabiriba pawsi Akas Bani Imphal legini Imphal East Jinagi tongan mafam singda leiba oki farm tareta African swine fever sandorokpa thengnare laina asi sandoroktanaba farm sing asina konba kilometer taragi mafam sing control area oina lauktopagi tangai phadaba leire maram aduna African swine fever thengnaba mafam sing adudi khurai singabam laikai da leiba ti risikantagi farm top khonang khongda leiba laistram lebak lei top mayai laikai da leiba Y Suras Kangla Sangom sangda leiba W Ibetombi Kangwu Chingjin Kuno de Leba, Sanasam, Kiran Bala, Amasung Asom Rosan, Arapti Awang Laikai Swibam Maniton, Amadi Yari Pok de Leba El Robindrogi Oki Pam Singni, Hariba Pam Sing Asigi kilometer Amagi Manung de Leba Mapam Sing, infected zone Amadi, kilometer Taragi Manung de Leba Pam Mapam Singbuna, surveillance zone Haina, Imphal Iski Deputy Commissioner Lautokre. Maramaduna Mapam Sing Asigi Oki Potok Amadi Matsinjang Singba Sing, Putok Posinto Wayaroi Hari. Imphal West, Imphal East, Thawal, amasung Bisnupur Jilada hayeng ayuk pung mga dagi numidang pung tara phawa curfew komthokani aduga Kaksing Jilagi ondi ayuk pung mga dagi numidang pung nipan phawa curfew komthokani hari. National Health Mission Ayush Division amasung All Manipur Ayush Doctor Association na punat sinduna nomagi oiba lem na laing bagi kem ama Kalyan Ashram Kaksing gi relief camp ta pangthokre. Campaign asigi matang da National Health Mission Ayush ki State Nodal Officer Dr. Benedict Maring na hai rise asigi tongan mafam sing da hangliba relief camp sing da lem na laing bagi camp pangthok tuna lagli. Masigi saruk ama oina camp asi pangthok pani. Raijagi Handloom amasung Textile Directorate na sinduna Manitex lisingani kulumdogi saruk amoina Imphal gi Urban Hatta numinini pangthokadaba seminar matam kaktana yeithokre hari. Handloom and Textile Bibaki Joint Director na hai lebaki hojik oiba phibam asna seminar asi yeithokpani. Miam da Kanganaba Tetliba signboard Amadi banners na singbada mitay mek asi mamingtagi oina yauriba asigi matangda Milana yengsinba horagani haina loop asigi cherola mana hari. Cherola sin hai Sarkar gi loisang singda sinariba che kuding makki makokta mitay mek yahonabagi matang dasu yengsinba horagani. Loinana lamdamaski wafam ayamada laikai gi leirak singda lane 1, lane 2, lane 3 haina thariba sing mutatlaga imarol da thaba horagani hari. Anemia Mukta Bharat campaign ki saruk ama oina District Health Society Kaksing na sinduna ngasi Kalyan Ashram Kaksing da hangliba relief camp da e-ward pagi test to bagi camp ama pangthokre camp adra mewe kyagi e-sample lauki hari. Babina Diagnostic Linkaki bagi sahi nipu suropaga mari lenana thasigi nipan degi tara phawbada soibam laikai da leba Babina Diagnostic Center da ayuk pung taretegi nungtil pung ahum phawba lemna blood sugar amasung kidney function test lemna togani hari rises the hojik oiba phibam asina maram oiduna lanjenaratuna tongan ba relief camp sing da leiriba mioi sani pan romda lemna test tobagi khudong saba pikre hari. Council of Higher Secondary Education Manipur na lowa Higher Secondary Examination lisingani kungi original certificate sing mari lenaba mahiloisang singge principal singna thasigi nipan degi council degi loroba yagani hari. Football Rengdai Club Linkaki Ahanba Kumon Thorom Imphal Iski Dimdailong Community Hall da Pangthokre Thorom dugi saruk ama oina club asigi member singna Jenimski Black Bank da e dan tauki hari. Thawal Jila gi Khangaboki isingna thumjil leba local sing kananaba sarkarna atuba thawrang paikhat piu haina Manipur lomi lukki cherola mana hairi. Cherola sin hai me ahumdagi hogduna Manipur thokliba irang asina singkhong singya da leiba chathok leiba lopham ekar lising kunmari henbadadi low panba yadra leiri. Masina maram oiraga sahi asigi oina sak tang ba thorpa yabagi nungnang ba leiringaida Thawal Jila gi Khangabokta low pari lising ani changwa rom henbada isingna thumjin badagi lomi sing awaba mayoknariba asida lomi lupna hakthengna yengsilure.
खाव याबगी फिबम द लैरिबा लौफों कया इसिंगना थुमजिलिबा असिदा इसिंग चिंगथोंनबा थंबाल ngangbी कैनल असी सरकारना मेचिन सिजनना सेंगदोकलबदी इसिंगी सरुकसिंग अथुबदा चिंगथोकपा ngamgani हाइरि गवादा चथरिबा 53 सुबा नेशनल गेम्स की नुपा की फुटबॉल द मणिपुर फाइनल चंगले ngasi सानेखिबा सेमीफाइनल द मणिपुरना पंजाबपु पांजिल अनि अमदा थोइकिबनी मणिपुर की पांजिल सिंग अदु अहानबा हाफ की मिनिट 39 चप्पा मतमदा सनाथोइ अमसुंग मिनिट 95 चप्पा मतमदा शंकरना चनखिबनी थासिगी निपान द मणिपुर का सर्विसेस का गोल्ड मेडल की दमक सानगनी सर्विसेस न केरलाबु पांजिल मरी अनि द थोइदना फाइनल चंगलखिबनी गेम्स असिदा ngasi मणिपुरना सनागी तकमान अनि अमसुंग सेंजेंगी तकमान अम लौकी जुदो मसानागी किलोग्राम हुमुद्रागी नुपीगिदा टी इनुंगानबी अमसुंग किलोग्राम हुमुद्रा निपांगी नुपीगिदा माइबम इंदुबलाना सनागी तकमान लौकीबनी केनोइंग एंड कयाकिंग की नुपागी K4 मेंस स्प्रिंट दा मणिपुरना सेंजेंगी तकमान फंगले हौजिक फावद मणिपुरना सनागी 19 लुपागी 18 सेंजेंगी 13 पुना तकमान हुमुद्रा फंगदुना मेडल टेलिगी मंगा सुबा मफम द लैरी कर्नल KSS अरुण कुमार मेमोरियल थर्ड इंटर क्लब फुटसाल टूर्नामेंट की ngasi आर्टिफिशियल टर्फ ग्राउंड सानिकिबा मैच दा क्लासिक फुटबॉल एकेडमी ना संगाई फुटबॉल एकेडमी बो पांजिल अहुम अमदा मयांग इम्फाल यूनाइटेड FC अमसुंग बालानंद फुटबॉल एकेडमी पांजिल मंगा मंगा चनदा ड्रॉ चकी अदुगा नेरोका FC ना पोलोई फुटबॉल क्लब बो पांजिल मंगा मरीदा टोइकी सही असिगी दिसंबर 19 कुनमंगा फाउबा जॉर्जिया दा ओपन वर्ल्ड बुडो मार्शल आर्ट कप अमसुंग मथंग सही जनवरी 13 तगी 10 फाउबा हैदराबाद दा वर्ल्ड कप लिसिंगनी कुनमरी सबाकी असिहारा कराती चैंपियनशिप पांगथोकलगनी मसिदा यौनिंगबा सानरोइसिंगना मणिपुर मिक्स मार्शल आर्ट्स एसोसिएशन दगी अकुप मरोल खंगबा यागनी हारी आकाशवाणी इम्फाल दगी पाउ ताबिरी सीट निफु लेबा मिजोराम विधानसभा अमसुंग छत्तीसगढ़ की सीट कुनगी अहानबा तांखा की बोर्ड हयेंग थादनबा सेम साबा लोरे इलेक्शन कमिश्नर राज्य की चीफ इलेक्टोरल ऑफिसर सिंह दा पोलिंग स्टेशन खुदिमक एसोसिएट मिनिमम फैसिलिटीज AMF लेहनबा खंगनख्रे पोलिंग स्टेशन खुदिमक थकनबा इसिंग खोंगाम खुरामफम मी गाइफम अमदी मई निंगथिना थमनबसु खंगनख्रे मसिगी मथक्ता मीगा मिमानद्रबा सिंह बोट थादबा लाकपदा खुदोंथिबा माइहो हंदनबा मखोइगिदमक मतम खरगी ओइबा रैम्प सादना थमनबसु खंगनख्रे छत्तीसगढ़ की ओइना अहानबा तांखक असिदा वोटर लाख निफुरोमना मिरेप सनी कुलुमदोगी मराइबक लेपकनी राज्यसदा नुपा वोटर देगी नुपी वोटर मसिंग हेली मिखल असिगी दमक पोलिंग स्टेशन लिसिंग मंगा सहुम हांगदोकली मसिगी मनुंगदा पोलिंग स्टेशन सनीदी नुपी ngaktana mathau tawgani मरकसदा राजस्थान की विधानसभा मिखल की मिरेप से पिसिंबगी मतम ngasi na loire ngasi aroiba numita सरकार पाइरिबा कांग्रेस BJP अमदी अतै दोल सिंगी मिरेप सिंगना मिरेप से सिंग पिसंकी हायेंग स्क्रूटिनी पांगथोकनी सिट चनी लेबा राज्य विधानसभा की बोट थासिगी 15 दा थादनगनी मध्य प्रदेश विधानसभा मिखल के दमक राजनीति दोल सिंगी लुसिंगबा सिंगना वोटर सिंगी पुनिंग सिंगसेबनबा ngamjabi थादुना होनरी BJP अमसुंग कांग्रेस की स्टार कैंपेनर सिंगना मफम क्यादा मिखल की मीटिंग पांगथोकली राज्य विधानसभा मिखल थासिगी 13 बोट थादनगनी इलेक्ट्रॉनिक एंड इंफॉर्मेशन टेक्नोलॉजी मंत्रालय ngasi पान इंडिया स्टार्टअप हौदोखरे नई दिल्ली दा पांगथोपा थौरम अमदा मंत्रालय ना हौदोखिबा स्टार्टअप की थौरांग असिना नहा ओरिबा एंटरप्रेन्योर सिंग दा टेक्नोलॉजी की लमदा मियंग थमदुना लम असिदा चौखटपा अहोंगबा पुरकनबगी लंबी अमा ओइरगनी मंत्रालय ना हाई ngasi हौदोलेबा पान इंडिया स्टार्टअप की खोंगथांग असिना नहा ओरिबा एंटरप्रेन्योर सिंग बो मालेंगी चौखट खोंगजेल दा सरुक याहनबा अमदी इन्वेस्टमेंट की थाक वांखत अनबदा मियंग थमली दोइनना खोंगथांग असिगी मखादा नहा सिंग था अहोंगी ट्रेनिंग पीबा अमसुंग लुपा कोटी अमा फावगी सेंथंग पीनबसु थौरांग तौरी अरोइबदा मरोइबा पाउ सही नौरिबा नुपा मसा अनि मफम खंगदना मांगखिबगा मरी लेनना मफम क्यादा ngasi खोंजंग चंगसिंगख्रे JAC ना राज्यपाल अमसुंग मुख्यमंत्री दा मेमोरेंडम पिसिंगख्रे इम्फाल ईस्ट डिस्ट्रिक्ट पुलिस कमांडो की कांगबु अमना ngasi अयुक खुंद्रा फम मयाई लेकाई दा थिहुंबगी थबक चथबदा लोतुना थमलंबन नोंमै यावना खुजु खुलाई क्यामरम फागले हारी इम्फाल ईस्ट जिला दा लेबा ओकी फार्म तरेता अफ्रीकन स्वाइन फीवर संदोरक पथेंगनरे गवा दा चथरिबा 53 सुबा नेशनल गेम्स की नुपा की फुटबॉल दा मणिपुर फाइनल चंगले ngasi सना के तकमान अनि लौकी अमसुंग सिट निफु लेबा मिजोराम विधानसभा अमसुंग छत्तीसगढ़ की सीट कुन की अहानबा तांखा की वोट हयेंग थादनबा सेम साबा लोइरे पाउ लोइजरे।